Thasigi tang tara humdoi da Imphal gi tongan ba mafam dagi NIA na fa ki ba pambai ni luching ba UNLF ki mioi ahumadu NIA gi court na numit tarani gi custody da remand louthakhre pambai na luching ba UNLF ki kadar ahum Imphal West District ki mayang Imphal contract gi thokjom Shyam Jai Singh atopaming si da ba mapu chahini fumanga apok palai khidraba TH ibotom bising ya school hiruan balai kai dagi laimeyum Anand Sharma atopaming ingba chahiyang kai apok palai khidraba L Indreshwar Sharma amasung salam kai khudagi salam ibom cha maitei atopaming landaba chahi kuntrani pan apok pa Lokeshwar maitei hairiba mioi ahum ase ngarang Delhi da leiba NIA ki court puthokna agency ase ki maigai dagi custody demand prayer tawrakhi loinana court na makhoi ahumbu tha sigi tangkul humdoi faba numit tarani gi custody remand pi ki bani makhoi ahum gi mathakta case number RC 23/2023/NIA/DLI ga mari lenina Manipur thokleba irang asida Myanmar da base tawba military outfit singa lautuna duna Indian Union gi mathakta lan hauba gi maral siri